ꯍꯧꯖꯤꯛ ꯃꯤ ꯑꯃꯕꯨ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯎꯗ꯭ꯔꯤꯌꯦ ꯀꯦꯟꯁꯦꯜ 8:45 ꯇꯥꯔꯦ ꯁꯦꯀꯦꯟ 40 ꯆꯠꯁꯤꯟꯈ꯭ꯔꯦꯕꯀꯣ ꯃꯤ ꯑꯍꯨꯝ ꯂꯥꯏꯐꯇ ꯂꯥꯛꯑꯦ ꯑꯩꯒꯤ ꯁꯨꯝ ꯑꯞꯗꯦꯠ ꯇꯧꯔꯛꯀꯦꯅ ꯑꯩ ꯂꯥꯏꯐ ꯊꯣꯛꯂꯛꯄꯅꯦ ꯑꯗꯣ ꯈꯔ ꯃꯌꯥꯝ ꯁꯦꯡꯉꯝꯗꯕ ꯌꯥꯏꯀꯣ ꯃꯩꯒꯤ ꯄꯣꯠꯅꯁꯨ ꯑꯣꯏꯒꯗ꯭ꯔꯥ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯐ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯐ꯭ꯔꯟ ꯐꯦꯁꯤꯡ ꯀꯦꯃꯦꯔꯥꯅꯦꯕ ꯑꯩꯒꯤ iPad ꯃꯥꯏꯁꯦ ꯈꯔ ꯁꯦꯡꯗꯦ ꯑꯗꯨꯅ ꯒ꯭ꯔꯦꯟ ꯈꯔ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯩꯒꯤ ꯚꯣꯏꯁꯁꯦ ꯑꯗꯨꯝ ꯁꯦꯡꯅ ꯑꯗꯨꯝ ꯇꯥꯕꯤꯕ꯭ꯔꯣ ꯃꯌꯥꯝ ꯍꯥꯏ ꯑꯩꯁꯦ ꯁꯤꯗ ꯀꯃꯥꯏꯅ ꯇꯧꯅ ꯃꯌꯥꯝꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖꯁꯦ ꯀꯃꯥꯏꯅ ꯌꯦꯡꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯁꯨꯝ ꯐꯣꯟꯗ ꯑꯝꯇ ꯆꯪꯈꯤꯒꯦꯀꯣ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟꯗꯒꯤ ꯂꯥꯏꯐꯁꯦ ꯑꯝꯇ sini memang Harno Great Britain Bipin Laishram Pronita Hongnam Gamer Hi ai hakchangje khara nungare khoni khaga siri tawribako ngurang nungdang mapum kai tara ma ate pung amani ahingi ko adegidi aigi temperature subside tawkre sina ai fever lakone ko hakchangje ngurang Sunday gi Monday gi nungalamdai do mayam gi voice phasana sengna tabibra inta comment da habiro taiko ai bigi sanu paga santa live yingi da message thajalo na hairi antayo thank you to ai pin de ningom sasibla na live pirize itak sabar lora voice ra Monday gi nungalamdai pung 3-4 swai ningtham chalakpa madui blog to di yen thoma saidana akoina waiga mamangi blog to the Sunday gi blog to the aduga nungalamdai da Monday gi nungalamdai do pung 3 ko dai da aji ingtham chalakpa haitare ai tumba di som tumba ko sida ai faming ai lai pa bigi keno gi thabado magana tumbadagi nungalamdai duda pung 3 adai aiji ingam chalapa haitare aiji khange hakchangje na keno soidigi fiba tawrani ji haibaga tawbaga aiji temperature ole normal lei adubu pung 3 makai swaijida fever khar laibako 99 point something mo pen lai adai guli ma chasallaga aiji leire adai fever je 100 bako 100 adu numito madum leire je leire putuna ngarang gi pung ai ji ngarang nungdang gi pung amma tarama thoi paro swab to dum 99 100 meya dum leire bako fever je aduka pung baro matung amma dai de kidi fever je subside tawre normal da lae adu ngasi wi pura normal da leire bako fever je adubu hojiki matamgi like aidi tawriba covid ke kamu symptom atan hidabu test ko tawroga dum compulsory dum positive dum tagane khale bako dagi precautionary measures me amadi dum lokalaga leire me sidu in life isagi life yingi ai ngasai mi sona thabira ko comment me amdo sida yengna uba haitare ko sida udre kadai da in namdo khangdre sida ure tole saya tole
ꯑꯗꯨꯅꯤꯗ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯁꯕꯁꯥꯏꯠ ꯇꯧꯔꯦ ꯀꯣ ꯉꯔꯥꯡ ꯑꯍꯤꯡ ꯃꯇꯨꯡꯗꯒꯤꯗꯤ ꯅꯣꯔꯃꯦꯜꯗ ꯂꯩꯔꯦ ꯀꯩꯝꯇ ꯁꯥꯒꯠꯂꯛꯇ꯭ꯔꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯣꯟꯕ ꯀꯥꯟꯗ 95 96 ꯃꯗꯥꯏꯅ ꯂꯣꯏꯅꯃꯛ ꯂꯩꯔꯦꯕꯀꯣ ꯑꯩꯒꯤ ꯕꯣꯗꯤꯒꯤ ꯇꯦꯝꯄꯔꯦꯆꯔꯁꯦ ꯑꯗꯨꯕꯨ ꯍꯤꯗꯥꯛꯇꯤ ꯑꯗꯨꯝ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯆꯥꯔꯤ ꯑꯗꯨꯒ ꯄꯦꯔꯥꯁꯤꯇꯥꯃꯣꯜꯁꯨ ꯆꯥꯔꯤꯕꯀꯣ ꯑꯗꯣ ꯄꯦꯔꯥꯁꯤꯇꯥꯃꯣꯜꯁꯦ ꯉꯁꯤꯒꯤꯕꯨꯗꯤ ꯀꯣꯔꯁ ꯂꯣꯏꯔꯦ ꯍꯥꯏꯗꯤ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯣ ꯍꯌꯦꯡꯕꯨ ꯆꯥꯊꯈꯤꯒꯗ꯭ꯔꯥ ꯃꯗꯨꯃ ꯑꯩ ꯈꯟꯈꯤꯅꯤ ꯍꯌꯦꯡꯕꯨ ꯑꯃꯨꯛꯇꯪ ꯆꯥꯔꯒ ꯄꯨꯔꯥ ꯁꯕꯁꯥꯏꯠ ꯑꯃꯨꯛ ꯍꯧꯔꯛꯇꯅꯕꯀꯣ ꯑꯗꯨꯒ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯄꯨꯗꯤ ꯀꯣꯔꯁ ꯑꯣꯏꯅ ꯆꯥꯔꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯨ ꯉꯔꯥꯡꯁꯨ ꯑꯩꯁꯦ ꯑꯞꯗꯦꯠ ꯇꯧꯔꯒꯨꯝꯖꯔꯅ ꯈꯟꯕꯅꯦ ꯑꯗꯨꯗ ꯑꯗꯨꯝ ꯃꯦꯁꯦꯖ ꯑꯣꯏꯅꯁꯨ ꯑꯞꯗꯦꯠ ꯇꯧꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯅꯍꯥꯟꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯗꯅ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯅꯣꯡꯃꯒꯤ ꯊꯥꯒꯠꯂꯛꯄ ꯂꯦꯞꯄꯤꯒꯅꯨ ꯈꯣꯠꯄꯤꯒꯅꯨꯅ ꯑꯗꯣ ꯑꯩ ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯕ꯭ꯂꯣꯛꯁꯦ ꯅꯝꯕꯁꯦ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯍꯌꯦꯡꯁꯨ ꯑꯩ ꯀꯩꯁꯨ ꯅꯝꯕ ꯉꯝꯈꯤꯔꯣꯏꯅ ꯈꯜꯂꯤ ꯅꯣꯡ ꯅꯤꯅꯤ ꯉꯝꯗ꯭ꯔꯒꯁꯨ ꯑꯩ ꯁꯨꯝ ꯑꯗꯨꯝ 8:45ꯇ ꯑꯩ ꯑꯗꯨꯝ ꯂꯥꯏꯚ ꯊꯣꯛꯂꯛꯀꯦꯕꯀꯣ ꯏꯐ ꯕ꯭ꯂꯣꯛ ꯉꯝꯗ꯭ꯔꯒꯁꯨ ꯕ꯭ꯂꯣꯒꯤꯡ ꯇꯧꯕꯁꯦ ꯉꯁꯥꯏꯒꯤ ꯋꯥꯅ ꯉꯥꯡꯗꯨꯅꯤꯅ ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯇꯧꯒꯗꯕꯁꯨ ꯑꯩ ꯂꯣꯏꯅꯃꯛ ꯀꯦꯟꯁꯦꯜ ꯇꯧꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯩ ꯂꯧꯕ ꯉꯝꯈꯤꯔꯣꯏꯅ ꯁꯤꯗꯕꯨꯗꯤ ꯃꯤꯅꯤꯠ 5-10 ꯍꯧꯖꯤꯛ 7 minutes something ꯆꯠꯂꯦ ꯑꯗꯨꯅ ꯑꯗꯨꯅꯅꯤ ꯑꯗꯨꯅ ꯁꯤꯗ ꯏꯆꯥꯅꯨꯄꯥꯅꯒꯁꯨ ꯃꯦꯁꯦꯖꯁꯨ ꯊꯥꯔꯛꯏ ꯗꯤꯕꯤꯟ ꯃꯌꯥꯝꯅ ꯍꯦꯜꯂꯣꯒ ꯍꯧꯖꯤꯛꯁꯦ ꯋꯦꯗꯔ ꯖꯦꯅꯤꯇꯥ ꯑꯀꯣꯏꯖꯝ ꯍꯧꯖꯤꯛꯁꯦ ꯋꯦꯗꯔꯅꯤꯅ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯅꯥꯏꯌꯦ ꯑꯣꯀꯦ ꯏꯆꯥꯅꯨꯄꯥꯕꯨꯗꯤ ꯐꯈ꯭ꯔꯦ ꯃꯥ ꯐꯔ ꯃꯇꯨꯡꯗꯅꯤꯀꯣ ꯑꯩ ꯇꯧꯔꯛꯏꯁꯦ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯅꯥꯎꯁꯨ ꯃꯥꯁꯨ ꯐꯔꯦ ꯍꯧꯖꯤꯛ ꯑꯩꯁꯦ ꯑꯣꯖꯥꯅꯤ ꯂꯦꯛꯆꯔꯔ ꯀꯣ ꯑꯗꯨꯅꯦ ꯑꯩ ꯍꯌꯦꯡꯁꯨ ꯑꯩ ꯕ꯭ꯂꯣꯛ ꯅꯝꯕ ꯉꯝꯈꯤꯔꯣꯏ ꯑꯩ ꯈꯪꯉꯦ ꯑꯣꯏꯔꯝꯗꯣꯏꯅꯦ ꯑꯣꯃꯤꯀ꯭ꯔꯣꯟ ꯁꯣꯏꯗꯅꯒꯤ ꯑꯣꯏꯔꯝꯗꯣꯏꯅꯦ ꯇꯦꯁꯄꯨ ꯇꯧꯔꯨꯔꯗꯤꯕꯀꯣ ꯃꯣꯡꯁꯥꯇꯥꯕ꯭ꯔꯣꯝ ꯁ꯭ꯌꯥꯝꯆꯥꯟ ꯃꯩꯇꯩ ꯑꯣꯏꯔꯝꯗꯣꯏꯅꯦ ꯑꯣꯃꯤꯀ꯭ꯔꯣꯟ ꯀꯝꯄꯜꯁꯔꯤ ꯇꯦꯁꯄꯨ ꯇꯧꯔꯨꯔꯗꯤ ꯑꯩꯁꯦ ꯐꯤꯚꯔꯅꯤ ꯀꯣ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯑꯩ ꯀꯩꯁꯨꯝꯇ ꯕ꯭ꯂꯣꯛ ꯅꯝꯕ ꯉꯝꯈꯤꯔꯣꯏ ꯍꯧꯖꯤꯛꯁꯨ ꯑꯩ ꯀꯩꯁꯨ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯩ ꯈꯤꯇꯪ ꯔꯦꯁ ꯇꯧꯅꯤꯡꯉꯤꯀꯣ ꯍꯛꯆꯥꯡꯁꯦ ꯑꯗꯨꯅ ꯏꯐ ꯉꯝꯗꯕ ꯇꯥꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯃꯤꯅꯤꯠ 5ꯒꯤ ꯅꯠꯇ꯭ꯔꯒ ꯃꯤꯅꯤꯠ 10 minutes ꯑꯩ ꯑꯗꯨꯝ ꯂꯥꯏꯚ ꯊꯣꯛꯂꯛꯀꯦ ꯄꯨꯡ 8:45 PM ꯃꯌꯥꯝ ꯃꯗꯨꯗ ꯑꯩꯕꯨ ꯀꯩꯅꯣ ꯇꯧꯕꯤꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯑꯗꯣꯝꯅ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ Q&Aꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯧꯔꯁꯨ ꯑꯗꯨꯝ ꯀꯩꯁꯨꯝꯇ ꯀꯥꯏꯗꯕ꯭ꯔꯅ ꯈꯜꯂꯦꯕꯀꯣ ꯑꯩꯒꯤ ꯚꯣꯏꯁꯁꯦ ꯑꯗꯨꯝ ꯌꯥꯝ ꯁꯦꯡꯅ ꯑꯗꯨꯝ ꯇꯥꯕꯤꯕ ꯅꯠꯇ꯭ꯔꯥ ꯁꯁꯤ ꯑꯩꯒꯤ ꯚꯣꯏꯁꯁꯦ ꯁꯦꯡꯅ ꯇꯥꯕ꯭ꯔꯥ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯇꯞꯄꯦ ꯊꯣꯛꯑ ꯆꯪꯕ ꯌꯥꯔꯣꯏꯌꯦ ꯁꯥꯏꯠꯇ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯥꯏꯛꯇꯣ ꯌꯧꯕ ꯑꯗꯨꯅꯅꯦꯕꯀꯣ ꯐꯣꯟ ꯀꯟꯅ ꯉꯥꯡꯕꯗ ꯉꯝꯗ ꯇꯣꯏꯅꯤꯅꯦꯍꯦ ꯐꯣꯟ ꯁꯤꯔꯤ ꯇꯣꯏꯁꯦ ꯀꯟꯅ ꯉꯥꯡꯉꯨ ꯍꯥꯏꯔꯤ ꯃꯥꯏꯛꯁꯦ ꯁꯨꯝ ꯁꯥꯏꯠꯇ ꯌꯧꯔꯦꯕꯀꯣ ꯑꯗꯨꯅꯅꯦꯕ ꯗꯗꯥꯅ ꯋꯥ ꯉꯥꯡꯕꯁꯦ ꯌꯥꯝ ꯇꯞꯄꯦ ꯏꯅꯝꯃꯅ ꯈꯔ ꯁꯥꯊꯤꯕ ꯃꯥꯜꯂꯤ ꯏꯅꯝꯃꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯨ ꯃꯥꯜꯂꯦ ꯑꯩꯁꯨ ꯌꯥꯝ ꯁꯥꯊꯤꯌꯦ ꯑꯗꯨꯗꯤ
ꯑꯗꯨꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯤꯅꯤꯠ 10ꯒ ꯁꯦꯀꯦꯟ 15 ꯆꯠꯂꯦ ꯑꯩ 15 ꯃꯤꯅꯤꯠꯁꯇꯗꯤ ꯑꯩ ꯂꯥꯏꯚ ꯊꯣꯛꯈ꯭ꯔꯒꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯃꯌꯥꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇ ꯆꯪꯕꯤꯔꯛꯄ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯍꯥꯏꯗꯤ ꯃꯤꯔꯥꯡꯈꯣꯡꯒꯤ ꯐꯦꯃꯤꯂꯤꯁ ꯃꯌꯥꯝ ꯑꯃ ꯆꯪꯕꯤꯔꯛꯏ ꯑꯗꯨꯅ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯔꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯑꯩ ꯕ꯭ꯂꯣꯛ ꯀꯩꯁꯨꯝꯇ ꯑꯩ ꯅꯝꯕ ꯉꯝꯈꯤꯗꯧꯕ ꯃꯥꯟꯗꯦ ꯏꯐ ꯉꯝꯗ꯭ꯔꯒꯁꯨ ꯑꯩ 8:45 ꯅꯨꯡꯗꯥꯡꯒꯤꯀꯣ ꯁꯤꯗ ꯑꯩ ꯂꯥꯏꯚ ꯊꯣꯛꯂꯛꯀꯦꯕ ꯃꯤꯅꯤꯠ 10-15ꯒꯤ ꯑꯗꯨꯕꯨ ꯉꯔꯥꯡꯗꯤ ꯏꯁꯥ ꯐꯖꯅ ꯋꯥꯏ ꯍꯛꯆꯥꯡꯁꯦꯀꯣ ꯑꯩꯒꯤꯗꯤ ꯀꯣꯚꯤꯗꯀꯤ ꯋꯥꯁꯨ ꯅꯠꯇꯅ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯋꯥꯁꯨ ꯅꯠꯇꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯉꯣꯟꯗ ꯐꯤꯚꯔ ꯂꯥꯛꯄꯁꯦ ꯀꯌꯥ ꯊꯨꯅ ꯁꯕꯁꯥꯏꯠ ꯇꯧꯒꯟꯗꯦꯕꯀꯣ ꯐꯤꯚꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯩ ꯅꯤꯡꯁꯤꯡꯕꯗꯀꯣ ꯀꯝꯄꯜꯁꯔꯤ ꯑꯗꯨꯒꯤ ꯄꯥꯈꯠꯄ ꯑꯃꯗꯤ ꯉꯔꯥꯡ ꯑꯗꯨꯝ ꯂꯩꯇꯕꯗꯤ ꯉꯔꯥꯡꯁꯦ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯊꯔꯃꯣꯃꯤꯇꯔꯁꯦ ꯑꯣꯜꯂꯨꯕ ꯊꯔꯃꯣꯃꯤꯇꯔꯁꯦ 100 101 ꯃꯦꯛꯁꯤꯃꯝꯗ 102ꯐꯥꯎ ꯁꯥꯔꯝꯃꯦꯕ ꯑꯗꯨ 100ꯀꯤ ꯃꯈꯥꯗ ꯁꯨꯡꯀꯨꯝ ꯀꯨꯝꯊꯔꯛꯇꯦꯕ ꯊꯔꯃꯣꯃꯤꯇꯔꯁꯦ ꯑꯃꯨꯛ ꯆꯦꯟꯖ ꯇꯧꯔꯕꯅꯦꯕ ꯑꯗꯨꯁꯨ ꯑꯗꯨꯝ 100 ꯁꯦꯒꯥꯛ ꯑꯃꯗꯁꯨ ꯑꯗꯨꯝ ꯑꯣꯜꯂꯤ ꯁꯣꯝꯗꯁꯨ ꯑꯃꯨꯛ ꯑꯣꯜꯂꯕꯅꯦ ꯑꯣꯏꯒꯦꯁꯦ ꯍꯣꯡꯗꯅ ꯑꯗꯨꯁꯨ 100ꯗ ꯁꯨꯡꯂꯩ ꯀꯨꯝꯊꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯀꯥꯟꯅꯗꯦꯅ ꯑꯩꯈꯣꯏ ꯕꯥꯗ ꯀꯩꯅꯣꯗ ꯀꯣꯔꯁꯤꯡ ꯅꯠꯇꯕ ꯀꯥꯔꯄꯣꯜ ꯑꯣꯏꯅ ꯆꯥꯗꯅ ꯀꯥꯔꯄꯣꯜ ꯆꯥꯔꯀꯥꯟꯗꯅꯤ ꯈꯪꯗꯦ ꯆꯥꯅꯕ ꯈꯪꯗꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯍꯤꯡꯗꯒꯤꯗꯤ ꯁꯕꯁꯥꯏꯠ ꯇꯧꯈ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯕꯁꯥꯏꯠ ꯇꯧꯔꯒ ꯂꯩꯔꯤꯌꯦ ꯃꯕꯥꯅꯤ ꯑꯁꯣꯝ ꯀꯥꯗ ꯂꯩꯌꯦ ꯆꯥꯛ ꯉꯁꯤꯗꯤ ꯆꯥꯛ ꯑꯣꯏꯅ ꯆꯥꯗ꯭ꯔꯦ ꯇꯟ ꯑꯣꯏꯅ ꯆꯥꯔꯦꯕꯀꯣ ꯑꯩ ꯃꯣꯏꯒꯤ ꯃꯅꯥꯛꯇꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯪꯅꯤꯡꯗꯕ ꯑꯩ ꯎꯠꯂꯛꯀꯦ ꯑꯩꯒꯤ ꯐꯣꯟ ꯀꯦꯃꯦꯔꯥꯅ ꯀꯥꯏ ꯆꯠꯂꯤ ꯅꯕꯥꯅꯤ ꯎꯠꯂꯛꯑꯣ ꯍꯥꯏꯅꯦꯁꯦ ꯑꯝꯇꯗꯤ ꯍꯥꯏ ꯇꯧꯔꯣ Hai. Ada. Sini Hai. Mayang tenan nagum si ko, yan na mo siyang wai. Dengan section lagi yo hai. ꯑꯗꯨꯅꯤ 또 라이브ꯁꯦ ꯊꯣꯛꯂꯛꯀꯗꯦꯕꯀꯣ ꯍꯦꯛꯇ ꯂꯣꯏꯁꯤꯟꯅꯤꯡꯗꯦꯕ ꯗꯤꯕꯤꯟꯗꯤ ꯅꯥꯕ ꯐꯈ꯭ꯔꯦ ꯃꯥꯗꯤ ꯀꯣ ꯗꯤꯕꯤꯟ ꯅꯥꯕ ꯐꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯅ ꯍꯥꯏꯗꯤ ꯄꯦꯟꯗꯦꯃꯤꯛꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯂꯣꯛ ꯈꯨꯠꯂꯥꯏ ꯇꯧꯕ ꯐꯤꯚꯔ ꯇꯧꯕꯁꯦ ꯑꯗꯨꯝ ꯃꯤ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯁꯨ ꯃꯉꯥꯏꯔꯦ ꯃꯤ ꯑꯃ ꯐꯤꯚꯔ ꯇꯧꯏꯍꯦ ꯂꯣꯛ ꯈꯨꯠꯂꯥꯏ ꯇꯧꯏꯍꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯅꯩꯗꯅꯀꯣ ꯇꯤꯝ ꯅꯥꯕ ꯐꯈ꯭ꯔꯦ ꯆꯩ ꯆꯥꯛ ꯆꯥꯔꯦ माने अकेले तुमने हजी लेनरी से विथ मार्क्स होई फरगे नाव फरगे को मैम दिविन नाव फरगे
ꯊꯦꯡꯛ ꯌꯨ ꯑꯩꯒꯤ ꯑꯦꯜꯕꯝꯗꯣ ꯐꯖꯩ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛ ꯑꯗꯨ ꯃꯌꯥꯝ ꯗꯦꯕꯤꯟ ꯁ꯭ꯀꯨꯜ ꯍꯣꯡꯉꯤꯁꯦ ꯃꯥꯁꯦ ꯑꯍꯥꯟꯕꯗ ꯍꯦꯔꯤꯇꯦꯖ ꯇꯝꯃꯝꯕꯅꯦ ꯍꯦꯔꯤꯇꯦꯖ ꯅꯥꯔꯟꯊꯣꯡꯗ ꯀꯥꯔꯝꯃꯦ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯅ ꯄꯤꯇꯝꯕꯔꯥ ꯇꯝꯃꯦꯗꯅꯀꯣ ꯃꯇꯨꯡ ꯀꯥꯟꯗ ꯍꯦꯔꯤꯇꯦꯖꯇ ꯅꯥꯔꯟꯊꯣꯡꯗ ꯀꯥꯕꯁꯦ ꯄꯨꯡ 9ꯗꯒꯤ ꯀ꯭ꯂꯥꯁ ꯍꯧꯋꯦꯕꯀꯣ ꯄꯨꯡ 9ꯗꯒꯤ ꯀ꯭ꯂꯥꯁ ꯍꯧꯕꯁꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯚꯦꯟꯅ ꯆꯠꯄ ꯇꯥꯔꯗꯤ ꯚꯦꯟꯁꯦ ꯊꯦꯡꯉꯕꯗ 7:15ꯗ ꯚꯦꯟ ꯌꯧꯔꯛꯑꯦꯕ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯏꯆꯥꯅꯨꯄꯥꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯆꯥꯎꯔꯦꯅ ꯃꯇꯨꯡ ꯀꯥꯟꯗꯗꯤ ꯍꯥꯏꯗꯤ ꯑꯉꯥꯡꯅꯤꯅ ꯄꯤꯛꯏꯕꯅꯤꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯕꯁꯦ ꯋꯥꯏꯑꯦꯕꯀꯣ 6:30ꯗ ꯊꯦꯡꯉꯕꯗ ꯃꯥ 6:30ꯗ ꯍꯧꯗꯣꯛꯄꯤꯑꯦꯕ 6:30ꯗꯒꯤ ꯍꯧꯗꯣꯛꯑꯒ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯄꯤꯔꯒ ꯑꯗꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯗꯕꯣꯏ ꯇꯧꯔꯒ ꯁ꯭ꯀꯨꯜ ꯆꯠꯂꯅꯤ ꯍꯜꯂꯛꯄꯁꯤꯅ ꯍꯣꯔꯦꯟ ꯄꯨꯡ ꯌꯨꯝ ꯌꯧꯔꯛꯄ ꯀꯥꯟꯗ ꯄꯨꯡ 2 ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯂꯟꯆ ꯆꯥꯕꯒꯤ ꯇꯥꯏꯃꯤꯡꯗꯨꯁꯨ ꯀꯥꯏꯔꯦ ꯑꯗꯨꯒ ꯃꯣꯏꯗꯨꯁꯨ ꯌꯥꯝ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯗꯁꯨ ꯏꯆꯥꯅꯨꯄꯥꯗꯁꯨ ꯑꯇꯩꯒꯤꯗꯤ ꯈꯪꯗꯦꯕꯀꯣ ꯑꯇꯩꯗꯤ ꯁꯨꯝ ꯋꯥꯔꯝꯒꯅꯤ ꯈꯜꯂꯦ ꯌꯨꯝ ꯈꯔ ꯑꯔꯥꯞꯄ ꯀꯥꯡꯕꯨꯗꯨꯗꯤ ꯑꯩꯈꯣꯏꯒ ꯌꯦꯡꯅꯒꯗꯤ ꯌꯥꯝ ꯂꯥꯞꯄꯦꯗꯅ ꯃꯗꯨꯒꯤꯗꯣ ꯈꯜꯂꯒ ꯍꯥꯏꯗꯤ ꯄꯤꯇꯝꯕꯔꯥꯁꯤꯅꯁꯨ ꯐꯔꯦ ꯁ꯭ꯀꯨꯜꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯦꯔꯤꯇꯦꯖ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯕꯀꯣ ꯍꯥꯏꯗꯤ ꯄꯤꯇꯝꯕꯔꯥꯁꯨ ꯑꯗꯨꯝ ꯐꯕꯅꯤ나 ꯑꯗꯩ ꯅꯛꯁꯨ ꯅꯛꯄ ꯑꯗꯩ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯇꯥꯏꯃꯤꯡꯗꯤ 10ꯗꯒꯤꯅ ꯍꯧꯋꯤꯀꯣ ꯄꯨꯡ 10ꯗꯒꯤ ꯍꯧꯔꯒ ꯄꯨꯡ 3ꯐꯥꯎ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯇꯨꯝꯕꯗꯕꯨ ꯑꯣꯏꯔꯣ ꯑꯗꯩ ꯆꯥꯛ ꯆꯥꯔꯒ ꯈꯔ ꯆꯥꯔꯒ ꯆꯠꯄꯗꯕꯨ ꯑꯣꯏꯔꯣ ꯃꯗꯨꯅꯁꯨ ꯐꯔꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯡꯗꯣꯛꯄꯅꯤꯗ ꯑꯩꯈꯣꯏꯁꯨ ꯃꯉꯥꯏꯔꯦ ꯑꯌꯨꯛ ꯉꯟꯇꯥ ꯊꯕꯛ ꯑꯃ ꯆꯠꯄꯁꯦ ꯀꯩꯁꯨꯝꯇ ꯆꯥꯛ ꯑꯣꯏꯔꯣ ꯕ꯭ꯔꯦꯛꯐꯥꯁ ꯑꯣꯏꯔꯣ ꯀꯩꯁꯨ ꯌꯥꯝ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦꯗꯅ ꯑꯗꯨꯅ ꯑꯉꯥꯡꯗꯗꯤ ꯍꯦꯟꯅ ꯁꯣꯛꯆꯜꯂꯛꯄꯅꯤꯅ ꯃꯉꯣꯟꯗꯁꯨ ꯍꯦꯟꯅ ꯋꯥꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯟꯗꯣꯔꯛꯄꯅꯤꯗ ꯑꯗꯨ ꯈꯛꯀꯤꯅꯤ ꯍꯥꯏ ꯁꯨꯃꯤꯂꯥ ꯊꯤꯌꯥꯝ ꯀꯣ ꯃꯌꯥꯝ ꯁꯨꯃꯤꯂꯥ ꯊꯤꯌꯥꯝ ꯑꯗꯒꯤ ꯖꯦꯅꯤꯇꯥ ꯑꯀꯣꯏꯖꯝ ꯑꯀꯥꯁ ꯀꯣꯄꯦꯁꯣꯔ ꯑꯗꯒꯤ ꯏꯅꯥꯎꯆꯥ ꯕꯤꯁ꯭ꯋꯅꯥꯊ ꯑꯗꯒꯤ ꯃꯪꯁꯥꯇꯥꯕꯝ ꯄ꯭ꯔꯦꯃꯤꯂꯥ ꯅꯥꯎꯕ ꯑꯅꯟ ꯒꯦꯃꯔ ꯇꯣꯅꯤꯀꯥ ꯖꯦꯅꯤꯇꯥ ꯀꯣ ꯑꯗꯒꯤ ꯁꯥꯅꯧ ꯕꯤꯄꯤꯟ ꯃꯥꯏꯀꯜ ꯑꯗꯒꯤ ꯄ꯭ꯔꯣꯅꯤꯇꯥ ꯑꯗꯒꯤ ꯍꯥꯔꯅꯣ ꯒ꯭ꯔꯦꯠ ꯕ꯭ꯔꯤꯇꯦꯟ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯂꯥꯏꯚꯇ ꯌꯥꯎꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯀꯣ ꯃꯌꯥꯝꯕꯨ ꯊꯦꯡꯛ ꯌꯨ ꯑꯗꯩ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯇꯣꯡꯕ꯭ꯔꯝ ꯈꯨꯟꯊꯧꯕ ꯑꯩ ꯈꯔ ꯐꯔꯦ ꯑꯗꯒꯤ ꯔꯦꯅꯣꯠ ꯀꯣꯟꯖꯦꯡꯕꯝ ꯑꯩ ꯉꯔꯥꯡ ꯅꯥꯔꯨꯔꯦ ꯉꯁꯤ ꯈꯛꯇꯪ ꯃꯥꯏ ꯃꯤꯠ ꯄꯥꯡꯉꯤꯅꯦ ꯂꯥꯏꯚ ꯊꯣꯛꯂꯛꯄꯅꯦ ꯑꯗꯒꯤ ꯔꯤꯁ ꯅꯥꯎꯔꯦꯝ ꯏꯆꯥꯅꯨꯄꯥꯗꯤ ꯐꯈ꯭ꯔꯦ ꯃꯥ ꯅꯥꯕꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯨꯅꯣ ꯀꯩꯔꯣꯟꯅꯕ ꯁꯥꯒꯩ ꯅꯥꯇꯩ ꯈꯔ ꯑꯃꯨꯛ ꯅꯥꯅꯕꯒꯤ ꯇꯥꯏꯞ ꯇꯧꯕꯅꯤꯅ ꯃꯥ ꯊꯣꯛꯍꯟꯗ꯭ꯔꯦ ꯃꯥꯗꯤ ꯑꯁꯣꯝ ꯄꯥꯔꯠ ꯑꯣꯏꯅ ꯂꯩꯍꯜꯂꯦꯕꯀꯣ ꯅꯨꯄꯤ ꯃꯕꯥꯅꯤ ꯑꯗꯒꯤ ꯁꯨꯆꯤꯇ꯭ꯔꯥ ꯀꯣ ꯍꯣꯏ ꯑꯩ ꯊꯨꯅ ꯐꯕ ꯑꯣꯏꯔꯒꯦ ꯑꯩ ꯅꯣꯡ ꯅꯤꯅꯤꯁꯤꯗꯤ ꯕ꯭ꯂꯣꯛ ꯑꯩ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯈꯤꯕꯅꯦ ꯑꯩꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯝ ꯂꯩꯔꯦ ꯅꯣꯡ ꯅꯤꯅꯤꯁꯤꯗꯤ ꯕ꯭ꯂꯣꯛ ꯅꯝꯕ ꯀꯩꯁꯨ ꯉꯝꯒꯗꯧ ꯃꯥꯟꯗꯦ ꯉꯝꯗ꯭ꯔꯒꯁꯨ ꯑꯩ 8:45ꯗ ꯑꯩ ꯂꯥꯏꯚ ꯊꯣꯛꯂꯛꯀꯦ ꯏꯐ ꯉꯝꯗꯕ ꯇꯥꯔꯒꯗꯤꯀꯣ ꯑꯩ ꯈꯤꯇꯪ ꯅꯣꯡ ꯅꯤꯅꯤꯗꯤ ꯔꯦꯁ ꯇꯧꯅꯤꯡꯉꯤ ꯈꯣꯟꯁꯤꯁꯨ ꯈꯔ ꯁꯤ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯤ ꯍꯛꯆꯥꯡ ꯁꯣꯟꯕꯅꯔ ꯀꯩꯅꯣ ꯑꯗꯨꯅ ꯑꯩꯁꯦ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯁꯨꯝ ꯃꯊꯪ ꯃꯌꯥꯝ ꯆꯪꯉꯛꯄꯁꯤꯗ ꯑꯩꯁꯦ ꯑꯃꯨꯛ ꯃꯨꯊꯠꯄ ꯉꯝꯗ ꯂꯩꯔꯦ ꯏꯆꯥꯅꯨꯄꯥꯅꯤꯁꯦ ꯗꯦꯕꯤꯟ ꯃꯌꯥꯡꯂꯝ ꯍꯥꯏꯔꯒ ꯍꯦꯜꯂꯣ ꯄꯄꯥ ꯍꯥꯏꯔꯛꯏꯁꯦ ꯇꯣꯡꯕ꯭ꯔꯝ ꯃꯅꯤꯍꯥꯔꯒꯦꯕ ꯊꯦꯡꯛ ꯌꯨ ꯑꯩ ꯉꯁꯤ ꯅꯨꯡꯗꯥꯡꯒꯤꯗꯤ ꯇꯟ ꯑꯣꯏꯅ ꯆꯥꯔꯦ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦꯕꯀꯣ ꯍꯣꯏ ꯑꯩ ꯊꯨꯅ ꯐꯕ ꯑꯣꯏꯔꯒꯦ ꯑꯗꯨꯒ ꯑꯩ ꯑꯊꯨꯕꯤꯗ ꯕ꯭ꯂꯣꯛ ꯅꯝꯅꯕ ꯑꯩ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯕꯨ ꯑꯩ ꯅꯣꯡ ꯅꯤꯅꯤꯁꯤꯗꯤ
ꯕ꯭ꯂꯣꯛ ꯅꯝꯕ ꯀꯩꯁꯨ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯅ ꯑꯩ 8:45 PM ꯑꯩ ꯂꯥꯏꯚ ꯊꯣꯛꯆꯔꯛꯀꯦ ꯁꯤꯗ ꯑꯗꯨꯝ Q&Aꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯗꯨꯝ ꯍꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯍꯪꯕꯤꯔꯣ ꯀꯣ ꯗꯤꯄꯥ ꯅꯧ ꯊꯦꯡꯛ ꯌꯨ ꯏꯅꯥꯎꯆꯥ ꯄꯥꯐꯔ ꯑꯁ ꯕꯦꯗꯃꯤꯟꯇꯟꯁꯤꯗꯤ ꯑꯩ ꯊꯤꯅ ꯁꯥꯟꯅꯅꯤꯡꯉꯤꯀꯣ ꯑꯩ ꯍꯟꯗꯛ ꯍꯞꯇꯥ ꯑꯅꯤꯃꯨꯛ ꯁꯨꯔꯦ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯕ ꯆꯠꯇꯕ ꯀꯣꯚꯤꯗꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯤꯗꯅꯀꯣ ꯑꯩ ꯅꯍꯥꯟꯃꯨꯛ ꯆꯠꯂꯨꯏ ꯍꯥꯏꯕꯗꯣ ꯃꯥꯛꯁ ꯎꯞꯄꯒ ꯁꯥꯟꯅꯩ ꯍꯥꯏꯕꯗꯣ ꯃꯗꯨ ꯃꯇꯨꯡꯗ ꯑꯩ ꯁꯥꯟꯅꯕ ꯑꯩ ꯆꯠꯇ꯭ꯔꯦꯕ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯍꯥꯏꯗꯤ ꯁꯨꯝ ꯀꯣꯚꯤꯗꯁꯤꯅ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯁꯤꯅꯕꯀꯣ ꯑꯗꯨꯅꯕꯨ ꯑꯩ ꯕꯦꯗꯃꯤꯟꯇꯟꯗꯤ ꯌꯥꯝ ꯊꯤꯅ ꯃꯤꯁ ꯇꯧꯔꯤꯁꯤ ꯁꯥꯟꯅꯕ ꯀꯣꯜꯂꯦ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕꯇ ꯕꯦꯗꯃꯤꯟꯇꯟ ꯃꯦꯠꯆ ꯈꯔ ꯌꯦꯡꯗꯅ ꯇꯧꯔꯒ ꯑꯩ ꯂꯦꯜꯂꯤꯕ ꯆꯥꯁꯤ ꯊꯛꯁꯤꯁꯦ ꯑꯩ ꯅꯝꯗꯤ ꯌꯥꯝ ꯅꯝꯅꯤꯡꯉꯦ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯆꯥꯁꯤ ꯊꯛꯁꯤꯁꯦ ꯅꯝꯅꯕ ꯍꯣꯠꯅꯔꯛꯄ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯆꯥꯁꯤꯟꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯄꯅꯤꯅꯕꯀꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯋꯦꯠꯁꯦ ꯒꯦꯟ ꯇꯧꯒꯦ ꯇꯧꯔꯛꯄ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯩꯁꯦ ꯅꯝꯗꯕꯅꯤ ꯑꯗꯨꯒꯤ ꯁꯨꯝ ꯅꯝꯗꯕꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯅꯝꯗꯗꯅ ꯂꯩꯔꯤꯁꯤꯅꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩ ꯄ꯭ꯂꯥꯟ ꯈꯔꯗꯤ ꯂꯩ ꯆꯥꯁꯤ ꯊꯛꯁꯤꯁꯦ ꯌꯥꯝꯅ ꯆꯥꯗꯕꯤꯗ ꯑꯩꯗꯤ ꯌꯨꯝꯗ ꯐꯝꯃꯒ ꯆꯥꯕ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯆꯥꯔꯤꯗꯨꯕꯨꯗꯤ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯄꯣꯠꯇꯨꯒꯕꯨꯗꯤ ꯃꯌꯥꯝ ꯃꯨꯛꯕꯥꯡ ꯇꯧꯕ ꯀꯥꯡꯕꯨꯒꯗꯤ ꯃꯥꯟꯅꯔꯝꯗꯕ ꯌꯥꯏꯀꯣ ꯑꯩꯒꯤꯗꯨꯗꯤ ꯈꯤꯇꯪ ꯃꯌꯥꯝ ꯂꯥꯏꯚ ꯎꯔꯕ ꯚꯤꯗꯤꯑꯣꯁꯤ ꯑꯩꯗꯤ ꯇꯣꯏꯅ ꯅꯝꯃꯛꯄꯅꯤ ꯇꯣꯏꯅ ꯆꯥꯁꯟꯕ ꯑꯃ ꯂꯥꯛꯄꯅꯤꯅ ꯃꯗꯨꯒꯤ ꯋꯦꯠꯁꯦ ꯑꯩꯉꯣꯟꯗ ꯒꯦꯟ ꯇꯧꯒꯦ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯈꯜꯂꯒ ꯑꯩꯅ ꯆꯥꯁꯤ ꯊꯛꯁꯤꯁꯦ ꯈꯔ ꯑꯃꯨꯛ ꯂꯦꯞꯀꯦꯅ ꯂꯦꯞꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯩ ꯅꯝꯕ ꯉꯝꯗꯗꯅ ꯂꯩꯔꯤꯕꯀꯣ ꯁꯤ ꯍꯥꯏꯔꯅ ꯌꯨꯝꯗꯗꯤ ꯑꯗꯨꯝ ꯊꯣꯡꯕꯗꯤ ꯑꯗꯨꯝ ꯆꯥꯔꯤꯕꯀꯣ ꯑꯗꯨ ꯌꯨꯝꯗ ꯊꯣꯡꯕ ꯆꯥꯕꯒ ꯀꯩꯅꯣꯗ ꯆꯥꯁꯤ ꯊꯛꯁꯤ ꯆꯥꯕꯁꯤꯗ ꯑꯗꯨꯝ ꯈꯦꯠꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯃꯗꯤ ꯇꯣꯏꯅ ꯍꯞꯇꯥ ꯑꯃꯗ 2-3 ꯆꯥꯔꯛꯇ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯗꯨꯕꯨ ꯑꯩ ꯑꯇꯣꯞꯄ ꯄ꯭ꯂꯥꯟ ꯑꯃ ꯂꯩꯔꯤ ꯆꯥꯁꯤ ꯊꯛꯁꯤꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯂꯩꯔꯤ ꯃꯤ ꯌꯨꯝꯗ ꯐꯝꯃꯒ ꯆꯥꯗꯕꯤꯗ ꯑꯇꯣꯞꯄꯗ ꯚꯤꯖꯤꯠ ꯇꯧꯔꯒ ꯈꯖꯤꯛ ꯑꯗꯨꯃꯥꯏꯅ ꯆꯥꯕꯒꯤ ꯎꯠꯁꯤꯔꯀꯥꯟꯗ ꯃꯗꯨꯒꯨꯝꯕ ꯈꯟꯕ ꯑꯃꯗꯤ ꯂꯩꯔꯤꯕꯀꯣ ꯃꯤꯅꯤꯠ 22 ꯆꯠꯁꯟꯈ꯭ꯔꯦ ꯑꯩ ꯂꯥꯏꯐꯁꯦ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯒꯤꯔꯤꯁ ꯑꯗꯒꯤ ꯑꯇꯩ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯗ ꯑꯩꯈꯣꯏ ꯇꯣꯡꯕ꯭ꯔꯝ ꯃꯅꯤꯂꯥꯜ ꯊꯨꯅ ꯐꯕ ꯑꯣꯏꯔꯒꯦ ꯑꯕꯦꯝ ꯑꯣꯏꯅꯥꯝ ꯑꯩ ꯇꯟ ꯆꯥꯔꯦ ꯑꯗꯒꯤ ꯍꯌꯨꯝ ꯈꯨꯃꯟ ꯁꯨꯃꯤꯂꯥ ꯊꯤꯌꯥꯝ ꯀꯣ ꯗꯤꯄꯥ ꯑꯅꯧꯕꯝ ꯑꯩ ꯐꯤꯚꯔ ꯇꯧꯕꯅꯦ ꯍꯧꯖꯤꯛꯄꯨꯗꯤ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤꯕꯨꯗꯤ ꯐꯔꯦꯕꯀꯣ ꯐꯤꯚꯔ ꯁꯕꯁꯥꯏꯠ ꯇꯧꯈ꯭ꯔꯦ ꯁꯥꯒꯠꯂꯛꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯆꯦꯛꯁꯤꯟꯗꯕꯗꯤ ꯌꯥꯗꯦꯗꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯅꯗꯤ ꯇꯦꯁꯄꯨ ꯇꯧꯔꯗꯤ ꯑꯗꯨꯝ ꯑꯣꯏꯗꯣꯔꯕꯅꯤ ꯄꯣꯖꯤꯇꯤꯚ ꯖꯨꯂꯤꯌꯥ ꯅꯦꯄꯣꯂꯤꯌꯟ ꯑꯩ ꯊꯦꯡꯛ ꯌꯨ ꯒ꯭ꯔꯤꯇꯤꯡꯁ ꯐ꯭ꯔꯣꯝ ꯂꯟꯗꯟ ꯏꯆꯥꯅꯨꯄꯥꯁꯦ ꯉꯁꯥꯏ ꯎꯠꯈ꯭ꯔꯕꯅꯦ ꯑꯩ ꯎꯠꯂꯛꯇꯦꯁꯦ ꯏꯆꯥꯅꯨꯄꯥꯁꯦ 이찬오빠 안에 들어 이찬오빠 너 하이 떨어오잖아 하이 너희 나나랑 비디오 콜링도 하는 와이 샤나야 매암제 패밀리 매암제 You are my best family YouTuber. Thank you. 또 라이브ꯁꯦ ꯂꯥꯛꯈ꯭ꯔꯗꯤꯕꯀꯣ ꯍꯦꯛꯇ ꯀꯩꯅꯣ ꯊꯣꯛꯅꯤꯡꯗꯦꯕ ꯃꯨꯊꯠꯅꯤꯡꯗꯦꯕꯀꯣ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛ ꯑꯩ ꯃꯤꯅꯤꯠ ꯑꯁꯦꯡꯕꯗꯤ ꯑꯩꯁꯦ ꯉꯁꯥꯏ ꯃꯤꯅꯤꯠ 35 ꯈꯛꯇꯪ ꯊꯣꯛꯆꯒꯦ ꯈꯜꯂꯒ ꯂꯥꯏꯚ ꯊꯣꯛꯂꯛꯄꯅꯤ ꯍꯧꯖꯤꯛ ꯃꯤꯅꯤꯠ 15 ꯌꯧꯁꯟꯈ꯭ꯔꯦ ꯃꯌꯥꯝꯒ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯊꯦꯡꯅ ꯆꯪꯕꯤꯔꯛꯄ
ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯀꯣ ꯃꯤꯔꯥꯡꯃꯣꯡꯒꯤ ꯑꯩ ꯄꯨꯡ 8:45 ꯗ ꯑꯩ ꯂꯥꯏꯚ ꯊꯣꯛꯆꯔꯛꯀꯦ ꯍꯌꯦꯡꯁꯨ ꯕ꯭ꯂꯣꯛ ꯅꯝꯕ ꯉꯝꯈꯤꯔꯣꯏ ꯍꯪꯆꯤꯠꯇꯤ ꯈꯔ ꯉꯝꯒꯗ꯭ꯔꯥ ꯃꯗꯨꯁꯨ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨ ꯈꯛꯀꯤꯅꯤꯀꯣ ꯑꯗꯨꯗ ꯑꯗꯨꯝ Q&Aꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯧꯁꯤ ꯑꯩꯅꯁꯨ ꯀꯩꯁꯨ ꯌꯥꯝꯅ ꯉꯥꯡꯅꯤꯡꯉꯥꯏꯁꯨ ꯀꯩꯁꯨꯝꯇ ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯌꯥꯝ ꯀꯟꯅ ꯉꯥꯡꯕꯗꯨꯁꯨ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯌꯦꯡ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯪꯗꯦ ꯀꯩ ꯆꯥꯕ ꯂꯣꯏꯔꯦ ꯐꯔꯦ ꯑꯩꯈꯣꯏ ꯕꯥꯅꯤ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯍꯤꯗꯥꯛ ꯆꯥ ꯂꯣꯏꯔꯕ꯭ꯔꯅ ꯍꯪꯉꯛꯏꯕ ꯀꯣꯚꯤꯗ ꯑꯣꯏꯔꯝꯗꯣꯏꯅꯦ ꯇꯦꯁ ꯇꯧꯔꯗꯤ ꯑꯗꯨꯗꯤ ꯐꯤꯚꯔ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯈꯅꯥꯎꯕꯨ ꯅꯥꯔꯗꯤ ꯇꯦꯁ ꯇꯧꯔꯨꯕꯗ ꯀꯣꯚꯤꯗ ꯑꯗꯨꯝ ꯆꯣꯡꯊꯣꯔꯛꯄꯅꯤꯅꯀꯣ ꯏꯟ ꯃꯣꯁ ꯀꯦꯁꯦꯁ ꯑꯗꯨꯕꯨ ꯊꯨꯅꯗꯤ ꯁꯕꯁꯥꯏꯠ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯗꯨꯅ ꯑꯩ 27 minutes ꯆꯪꯈ꯭ꯔꯦ 30 minutesꯇꯗꯤ ꯀꯝꯄꯜꯁꯔꯤ ꯂꯥꯏꯚꯇꯒꯤ ꯊꯣꯛꯈ꯭ꯔꯒꯦꯕꯀꯣ ꯃꯌꯥꯝ ꯍꯌꯦꯡ ꯑꯃꯨꯛ 8:45ꯗ ꯑꯃꯨꯛ ꯃꯌꯥꯝ ꯊꯦꯡꯅꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ 27 minutes ꯆꯪꯈ꯭ꯔꯦ 28 minutes ꯁꯨꯒꯗꯣꯔꯦ ꯑꯗꯨꯅ 30 minutesꯇꯗꯤ ꯑꯩ ꯂꯥꯏꯚ ꯊꯣꯛꯈ꯭ꯔꯒꯦ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯂꯣꯏꯅꯃꯛ ꯅꯥꯕ ꯐ꯭ꯔꯦꯟ ꯂꯣꯏꯅꯃꯛ ꯅꯥꯕ ꯍꯥꯏꯁꯦ ꯑꯍꯥꯟꯕ ꯈꯔ ꯂꯣꯏꯅꯃꯛ ꯃꯣꯏ ꯇꯧꯔꯝꯃꯦ ꯃꯣꯏ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯦ ꯃꯥꯏꯜ ꯉꯥꯛꯇꯅꯤ ꯑꯩ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤꯅ ꯆꯈꯥꯎꯅꯨꯡ ꯇꯧꯖ ꯂꯩꯔꯦꯅꯀꯣ ꯃꯥꯅ ꯆꯈꯥꯎꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯐꯦꯛꯁꯟ ꯂꯩꯔꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯏꯗꯅ ꯐꯤꯚꯔ ꯂꯥꯛꯏꯗꯅ ꯃꯥꯗꯤ ꯐꯤꯚꯔ ꯄꯨꯂꯞ ꯂꯥꯛꯑꯃ ꯒꯨꯂꯤ ꯃꯆꯥꯒ ꯑꯗꯨꯝ ꯐꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯃꯥꯅ ꯃꯌꯥ ꯄꯣꯝꯕꯗꯒꯤ ꯇꯧꯔꯦꯅ ꯃꯥꯕꯨꯗꯤ ꯐꯈ꯭ꯔꯦ ꯑꯗꯨꯝ ꯐꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯧꯗꯤ ꯑꯩꯈꯣꯏ ꯕꯥ ꯈꯛ ꯃꯉꯥꯏꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯣ ꯋꯦꯗꯔꯁꯤꯅꯒ ꯆꯦꯟꯖ ꯇꯧꯔꯛꯄꯒ ꯋꯦꯗꯔꯁꯤꯅꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯒ ꯑꯗꯒꯤ ꯑꯣꯃꯤꯀ꯭ꯔꯣꯟꯅꯒ ꯂꯥꯛꯁꯟꯕꯒꯀꯣ ꯑꯩꯈꯣꯏ ꯏꯝꯐꯥꯜꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯗꯒꯤ ꯅꯣꯡꯃꯗꯁꯨ ꯉꯁꯤꯁꯨ ꯆꯥꯟꯗꯤꯒ ꯇꯥꯠꯄꯨꯛꯅꯤ ꯅꯥꯔꯤꯗꯣ ꯀꯣ ꯑꯗꯨꯅ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯣ ꯅꯥꯕꯨ ꯅꯥꯔꯗꯤ ꯐꯖꯅ ꯃꯨꯟꯅ ꯆꯥꯍꯧꯕꯤꯕꯀꯣ ꯍꯦꯟꯖꯜꯂꯛꯇꯦ ꯀꯥꯏꯗ ꯑꯗꯨꯅꯦ ꯂꯣꯏꯅꯃꯛ ꯅꯥꯅꯩ ꯁꯤꯁꯦ ꯑꯗꯨꯕꯨ ꯇꯦꯁ ꯇꯧꯔꯗꯤ ꯀꯣꯚꯤꯗꯁꯦ ꯑꯣꯏꯔꯝꯗꯣꯏꯅꯤꯅꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯂꯥꯏꯚꯁꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯅ ꯂꯥꯏꯚ ꯌꯥꯎꯕꯤꯔꯛꯄ ꯀꯥꯡꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯤꯔꯥꯡꯍꯣꯡꯒꯤ ꯐꯦꯃꯤꯂꯤ ꯀꯣ ꯑꯩ ꯅꯣꯡ ꯅꯤꯅꯤꯁꯤꯗꯤ ꯕ꯭ꯂꯣꯛ ꯅꯝꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯏꯐ ꯉꯝꯗ꯭ꯔꯒꯁꯨ ꯑꯩ 8:45 PM ꯂꯥꯏꯚ ꯊꯣꯛꯆꯔꯛꯀꯦ ꯃꯗꯨꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯁꯥꯟꯅꯁꯤ ꯑꯗꯨꯅ ꯑꯗꯣꯝꯅ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ Q&Aꯒꯤ ꯇꯥꯏꯞꯇꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤ
30 ꯑꯩꯁꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯀꯨꯏꯅ ꯋꯥ ꯉꯥꯡꯕꯁꯨ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯐꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯅ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯂꯥꯁ ꯀꯃꯦꯟꯁ ꯀꯩꯀꯩꯅꯣꯝꯇ ꯌꯦꯡꯉꯝꯃꯤꯌꯦ ꯊꯦꯡꯛ ꯌꯨ ꯀꯣ ꯌꯥꯝꯅ ꯋꯤꯁ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯑꯣꯟꯂꯤ 29,000 ꯌꯧꯗ꯭ꯔꯤꯗꯅꯀꯣ ꯑꯩꯒꯤ ꯅꯝꯕꯔ ꯑꯣꯐ ꯕ꯭ꯂꯣꯛꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯑꯗꯨ ꯂꯩꯔꯤꯕ ꯑꯩꯒꯤ 29ꯁꯤꯗꯤ ꯌꯥꯝꯅ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯉꯥꯛꯇꯅꯦꯕꯀꯣ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯉꯥꯛꯇꯅꯦ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯑꯗꯨꯅ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯤꯕꯨ ꯅꯨꯡꯇꯤꯒꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯩ ꯊꯦꯡꯛ ꯌꯨ ꯍꯥꯏꯖꯔꯤꯀꯣ ꯂꯣꯛ ꯅꯠꯇꯦ ꯑꯩꯁꯦ ꯐꯤꯚꯔ ꯇꯧꯔꯨꯕꯅꯦ ꯑꯗꯒꯤ ꯍꯛꯆꯥꯡꯁꯦ ꯁꯣꯟꯕꯅꯔ ꯀꯩꯅꯣ ꯈꯣꯟꯁꯦ ꯈꯔ ꯁꯤꯔꯤ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯪꯂꯩ ꯃꯄꯥꯔꯤ ꯑꯃꯒꯤ ꯋꯥꯔꯤ ꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯍꯌꯦꯡ 8:45ꯇ ꯑꯩ ꯑꯃꯨꯛ ꯂꯥꯏꯚ ꯑꯃꯨꯛ ꯊꯣꯛꯆꯔꯛꯑꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯀꯣ ꯐꯖ ꯐꯖ ꯂꯩꯕꯤꯌꯣ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁ ꯕꯥꯏ ꯕꯥꯏ ꯀꯗꯥꯏꯗ ꯑꯣꯐ ꯇꯧꯗꯣꯏꯅꯣꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅꯦ ꯁꯤꯒꯤ ꯂꯥꯏꯐꯁꯤꯕꯨ ꯀꯦꯟꯁꯦꯜ ꯆꯠꯂꯨꯔꯦ ꯀꯗꯥꯏꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯨ ꯈꯥꯖꯕꯣ Save highlights. Sure. ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯇꯧꯔꯤ ꯑꯗꯣ ꯅꯍꯥꯟ ꯍꯥꯏꯐꯦꯠ ꯄꯜꯂꯛꯄ ꯀꯥꯟꯗꯅꯦꯀꯣ ꯑꯗꯨ ꯃꯇꯨꯡꯗꯒꯤ ꯑꯩꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯩꯕ ꯑꯩꯅ ꯍꯥꯏꯔꯝꯃꯤꯁꯤꯅ ꯕꯕꯥ ꯃꯃꯥꯡꯗ ꯂꯩꯕ ꯃꯥꯅ ꯍꯥꯏꯕꯗꯣ ꯑꯋꯥꯡꯂꯣꯝꯗ ꯑꯣꯟꯕꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯩꯉꯣꯟꯗ ꯄꯜꯂꯛꯇꯦꯕ ꯈꯣꯏꯕꯥꯅ ꯄꯜꯂꯛꯄ ꯀꯥꯟꯗ ꯈꯪꯕ꯭ꯔꯥ ꯂꯥꯏꯐ ꯀꯦꯟꯁꯦꯜ ꯇꯧꯕ ꯍꯩꯇ꯭ꯔꯤꯅꯦ ꯀꯗꯥꯏꯗ ꯇꯧꯕꯗꯨꯅꯣ ꯈꯪꯗ꯭ꯔꯤꯅꯦ ꯀꯥꯇꯨꯛ ꯑꯍꯨꯝꯗꯨꯒꯤ ꯃꯃꯥꯡꯗ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯍꯥꯏꯁꯤꯅ ꯀꯥꯇꯨꯛ ꯑꯍꯨꯝꯗꯨꯒꯤ ꯃꯃꯥꯡꯗꯨꯗ ꯑꯉꯥꯡ ꯅꯨꯄꯤꯒꯤ ꯁꯨꯃꯥꯡ ꯃꯇꯦꯛ ꯑꯃ ꯊꯝꯁꯦꯅ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯃꯃꯥꯡ ꯑꯣꯟꯕꯒꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯍꯥꯏꯔꯛꯏꯁꯦ ꯑꯋꯥꯡ ꯑꯗꯨꯅ ꯑꯣꯟꯕꯒꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯀꯣ ꯂꯝꯕꯤ ꯂꯩꯇꯕꯒꯤ ꯑꯋꯥꯡꯗꯨꯒꯤ ꯀꯣꯔꯤꯗꯣꯔ ꯃꯆꯥ ꯑꯃ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ 8:45 p.m.ꯗ ꯑꯗꯩꯗꯤ ꯃꯃꯥꯡ ꯑꯣꯟꯕ ꯍꯥꯏꯁꯦ ꯐꯨꯜ ꯃꯃꯥꯡꯗ ꯑꯣꯟꯅ ꯇꯥꯔꯁꯨ ꯑꯣꯀꯦ